ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛꯅꯣꯟ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯄꯥꯝꯖꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯏꯃꯥꯅ ꯄꯥꯝꯖꯕꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯄꯥꯊꯖꯔꯛꯀꯦ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕꯗ ꯂꯥꯟꯈꯤꯕ ꯀꯥꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯏꯆꯥꯁꯤꯡ ꯏꯃꯧꯁꯤꯡꯅ ꯍꯦꯟꯅ ꯇꯥꯍꯟꯖꯅꯤꯡꯉꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯆꯍꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯈꯪꯉꯒ ꯑꯗꯨꯝ ꯆꯠꯈꯤꯕꯒꯤ ꯃꯍꯨꯠꯇ ꯏꯆꯥ ꯏꯁꯨ ꯂꯩꯔꯤꯕ ꯏꯃꯧꯁꯤꯡ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯅꯧ ꯅꯧꯅ ꯌꯨꯝ ꯄꯥꯟꯈꯠꯂꯛꯀꯗꯧꯔꯤꯕ ꯄꯨꯝꯅꯃꯛꯇ ꯈꯪꯍꯟꯅꯤꯡꯉꯤ꯫ ꯑꯩꯈꯣꯏꯅ ꯄꯨꯌꯥ ꯋꯥꯔꯤ ꯇꯥꯕ ꯍꯥꯏꯁꯦ ꯑꯍꯟ ꯈꯛꯇꯅ ꯇꯥꯅꯩ꯫ ꯑꯉꯥꯡꯁꯤꯡꯗꯤ ꯁꯪꯁꯨ ꯁꯪꯗꯕ ꯑꯃꯗꯤ ꯁꯪꯉꯒꯁꯨ ꯊꯑꯣꯏꯅꯅ ꯇꯥꯔꯨꯗꯕꯅ ꯄꯨꯌꯥꯒꯤ ꯋꯥꯔꯤꯁꯤꯗ ꯌꯥꯎꯔꯝꯕ ꯑꯩꯅ ꯍꯛꯆꯥꯡ ꯅꯥꯗꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯁꯨꯝ ꯇꯥꯍꯧꯕꯒꯤ ꯁꯦꯔꯦꯜ ꯑꯣꯏꯅ ꯃꯔꯤ ꯃꯔꯤ ꯇꯥꯍꯧꯕꯒꯤ ꯑꯩꯅ ꯈꯪꯖꯍꯧꯕ ꯈꯔꯗꯣ ꯍꯥꯏꯖꯕꯅꯤ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕꯗ ꯑꯣꯖꯥꯁꯤꯡ ꯋꯥꯔꯤ ꯂꯤꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯅ ꯇꯥꯕꯤꯕ ꯌꯥꯎꯔꯒꯁꯨ, ꯂꯥꯟꯈꯤꯕ ꯀꯥꯏꯈꯤꯕ ꯌꯥꯎꯔꯒꯁꯨ ꯑꯣꯖꯥꯁꯤꯡꯅꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯩ ꯉꯁꯥꯏꯒꯤ ꯍꯥꯏꯔꯛꯄ ꯇꯥꯍꯧꯕ ꯈꯔꯗꯣ ꯁꯨꯝ ꯈꯣꯠꯆꯤꯟꯖꯍꯧꯔꯀꯥꯟꯗ ꯑꯩꯅ ꯑꯈꯪꯕ ꯈꯔꯁꯦ ꯏꯆꯥ ꯏꯃꯧꯁꯤꯡꯗ ꯁꯨꯝ ꯈꯪꯍꯟꯅꯤꯡꯕꯗꯒꯤ ꯑꯩꯅ ꯁꯤꯌꯥꯔꯁꯤ ꯇꯧꯖꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯔꯛꯂꯒꯦ꯫ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯄꯥꯝꯖꯕ ꯀꯔꯤ ꯄꯥꯝꯃꯤꯕ ꯍꯥꯏꯕꯗꯣ ꯈꯪꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ, ꯏꯆꯥꯁꯤꯡ ꯄꯨꯝꯅꯃꯛꯁꯨ ꯃꯨꯟꯅ ꯇꯥꯁꯟꯕꯤꯍꯧꯔꯣ꯫ ꯌꯨꯝ ꯄꯥꯟꯒꯗꯕ ꯌꯨꯝꯕꯥꯜꯂꯣꯟ, ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯌꯨꯝꯕꯥꯜꯂꯣꯟꯅꯤ ꯁꯤ ꯏꯃꯥꯅ ꯄꯥꯝꯖꯕ ꯄꯨꯝꯅꯃꯛꯁꯤꯕꯨ ꯇꯧ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯏꯃꯨꯡꯁꯦ ꯄꯨꯛꯆꯦꯟ ꯈꯣꯏꯖꯦꯟ ꯇꯤꯟꯅꯅ ꯄꯥꯟꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯖꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯐꯕ ꯉꯥꯛꯇꯅꯤ ꯏꯃꯥꯅ ꯄꯥꯝꯃꯤꯁꯦ, ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯄꯥꯝꯗꯦ ꯏꯃꯥꯗꯤ꯫ ꯑꯗꯣ ꯍꯧꯖꯔꯛꯂꯒꯦ ꯍꯧꯖꯤꯛ꯫ ꯁꯪꯂꯧ ꯌꯦꯟꯁꯥꯡ ꯃꯊꯦꯜꯁꯤꯡ ꯌꯦꯂꯥꯡ ꯏꯃꯥꯅ ꯄꯥꯝꯖꯕꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯌꯦꯟꯕ ꯊꯨꯡꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯌꯦꯂꯥꯡ ꯊꯣꯟꯈꯤꯕꯅꯤ꯫ ꯄꯦꯔꯨꯛ, ꯐꯨꯅꯤꯟ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯍꯧꯖꯕ ꯆꯝꯂꯧ ꯑꯦꯟꯁꯥꯡ ꯄꯨꯝꯅꯃꯛ ꯀꯠꯆꯕ ꯃꯇꯝꯗ ꯏꯃꯥꯅ ꯄꯨꯝꯅꯃꯛꯄꯨ ꯂꯧꯕꯤ꯫ ꯏꯃꯥꯗꯤ ꯁꯥꯏꯑꯣꯟꯖꯥꯝꯕꯤꯅꯤ꯫ ꯁꯦꯡꯒꯥꯎꯅꯨꯡꯗ ꯂꯩꯔꯒꯅ ꯂꯟꯂꯩꯃ ꯀꯧꯏꯗꯣ, ꯊꯨꯝꯐꯨꯅꯨꯡꯗ ꯂꯩꯔꯒꯅ ꯊꯨꯝꯂꯩꯃ ꯍꯥꯏꯅꯁꯨ ꯀꯧꯅꯩꯗꯣ, ꯂꯨꯕꯥꯛꯅꯨꯡꯗ ꯂꯩꯔꯒꯅ ꯉꯥꯔꯩꯃ ꯍꯥꯏꯅꯁꯨ ꯀꯧꯅꯩꯗꯣ, ꯂꯥꯏꯖꯅꯨꯡꯗ ꯂꯩꯔꯒꯅ ꯏꯔꯩꯃꯁꯨ ꯀꯧꯏꯗꯣ꯫ ꯏꯃꯥꯒꯤ ꯁꯥꯏꯑꯣꯟ ꯃꯌꯥꯝꯗꯤ ꯅꯅꯥꯏꯅ ꯊꯥꯕꯗ ꯂꯣꯏꯕ ꯅꯥꯏꯕ ꯅꯠꯇꯦꯗꯣ꯫ ꯏꯃꯥꯒꯤ ꯃꯤꯡꯂꯦꯟꯗꯤ ꯑꯆꯤꯡꯅꯨ ꯑꯈꯣꯝꯅꯨ꯫ ꯏꯃꯨꯡꯒꯤ ꯊꯣꯡꯗ ꯂꯟ ꯆꯤꯡꯁꯤꯜꯂꯛꯐꯝꯗ ꯐꯝꯂꯕꯗꯤ ꯏꯃꯥꯒꯤ ꯃꯤꯡꯂꯦꯟꯗꯤ ꯑꯆꯤꯡꯅꯨ ꯀꯧꯑꯦ꯫ ꯂꯟ ꯆꯤꯡꯉꯛꯑꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯂꯟꯆꯤꯡꯕꯤꯁꯨ ꯀꯧꯑꯦ꯫ ꯏꯃꯥꯗꯤ ꯑꯍꯨꯝꯂꯛ ꯈꯨꯔꯨꯝꯖꯔꯕꯗꯤ ꯌꯥꯝꯅ ꯐꯩ꯫ ꯅꯨꯃꯤꯠꯁꯤꯡꯗꯤ ꯅꯣꯡꯃꯥꯏꯖꯤꯡ, ꯁꯒꯣꯜꯁꯦꯟ, ꯋꯥꯛꯆꯤꯡꯒꯤ 12ꯅꯤ ꯄꯥꯟꯕꯗ ꯈꯨꯔꯨꯝꯖꯔꯕꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ, ꯅꯥꯗ ꯌꯦꯛꯇꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯄꯤꯅꯕꯤꯌꯦ꯫ ꯑꯩꯈꯣꯏꯅ ꯆꯥꯛ ꯊꯣꯡꯂꯒ ꯑꯍꯥꯟꯕ ꯆꯥꯛꯃꯥꯏ ꯏꯕꯦꯟꯗ ꯀꯠꯆꯔꯕ ꯃꯇꯨꯡꯗ ꯏꯕꯦꯟꯒꯤ ꯂꯨꯛꯃꯟ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯥꯖꯕ ꯃꯇꯝꯗ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯁꯥꯡꯇꯣꯛꯏ ꯐꯩꯌꯦ꯫ ꯏꯃꯥꯅ ꯌꯥꯕ ꯇꯝꯕ ꯅꯨꯄꯥ ꯑꯣꯏꯕꯅ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯃꯇꯝ 3 ꯈꯪꯅ ꯂꯥꯏ ꯅꯤꯡꯖꯕ, ꯃꯉꯥꯡ ꯂꯨꯋꯥꯡ ꯈꯨꯃꯟ ꯒꯨꯔꯨ 3ꯕꯨ ꯈꯨꯔꯨꯝꯖꯕ ꯏꯃꯨꯡ ꯑꯗꯣ ꯏꯃꯥꯅ ꯌꯥꯏ꯫ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯕ, ꯉꯥꯡꯈꯤꯕ ꯋꯥ ꯍꯣꯡꯗꯕ ꯅꯨꯄꯥ ꯑꯗꯣ ꯏꯃꯥꯅ ꯌꯥꯕ ꯅꯨꯄꯥꯅꯤ꯫ ꯄꯨꯛꯅꯤꯡ ꯋꯥꯔꯛ ꯆꯦꯠꯄ ꯏꯃꯨꯡ ꯑꯗꯣ ꯏꯃꯥꯅ ꯌꯥꯏꯐꯕ ꯃꯪꯒꯣꯜ ꯄꯤꯕꯤꯌꯦ꯫ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯅ ꯑꯐ ꯐꯠꯇ ꯇꯥꯟꯅꯗꯨꯅ ꯁꯤꯟꯃꯤꯟꯅꯗꯨꯅ ꯏꯃꯨꯡ ꯑꯗꯣ ꯏꯃꯥꯅ ꯌꯥꯖꯕ ꯏꯃꯨꯡꯅꯤ꯫ ꯃꯤꯒꯤ ꯐꯠꯇꯕ ꯃꯤꯋꯥ ꯂꯧꯗꯕ, ꯄꯨꯛꯅꯤꯡ ꯂꯩꯆꯪ ꯃꯨꯟꯅ ꯈꯜꯂꯒ ꯊꯕꯛ ꯇꯧꯕ ꯏꯃꯨꯡ ꯑꯗꯣ ꯏꯃꯥꯅ ꯌꯥꯏ꯫ ꯁꯝꯕꯜ ꯆꯦꯛꯁꯤꯟꯅ ꯈꯥꯕ, ꯒꯦꯠ ꯐꯖꯅ ꯂꯣꯟꯕ ꯏꯃꯨꯡ ꯑꯗꯣ ꯏꯃꯥꯅ ꯌꯥꯖꯩ꯫ ꯃꯤꯒꯤ ꯃꯄꯣꯠ ꯄꯥꯝꯂꯨꯗꯕ, ꯃꯁꯥꯒꯤ ꯍꯨꯃꯥꯡ ꯃꯟꯅ ꯇꯥꯟꯖꯕ ꯅꯨꯄꯤ ꯄꯨꯝꯅꯃꯛꯄꯨ ꯎꯕ ꯃꯇꯝꯗ ꯄꯂꯦꯝ ꯏꯃꯥꯅꯤ ꯈꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯥ ꯑꯗꯣ ꯏꯃꯥꯅ ꯌꯥꯏ꯫ ꯂꯝꯕꯤ ꯆꯠꯄꯗ ꯑꯁꯝꯕ ꯂꯝꯕꯤ ꯆꯠꯄ, ꯊꯕꯛ ꯑꯃ ꯇꯧꯔꯨꯕ ꯃꯇꯝꯗ ꯁꯝꯖꯟꯕ ꯐꯠꯇꯦ꯫ ꯑꯆꯨꯝꯕ ꯆꯠꯄ ꯏꯃꯨꯡꯁꯨ ꯏꯃꯥꯅ ꯌꯥꯏꯌꯦ꯫
ꯅꯨꯄꯤꯖꯥ ꯑꯣꯏꯕꯤꯁꯤꯡꯅ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗ ꯃꯆꯥ ꯃꯁꯨ ꯈꯣꯝꯖꯤꯟ ꯇꯥꯁꯤꯟꯗꯨꯅ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯗꯨꯅ ꯐꯨꯡꯒꯥꯗ ꯃꯩ ꯍꯧꯕꯤ ꯏꯁꯣꯔꯕꯨ ꯄꯨꯖꯥ ꯇꯧꯖꯕꯤ ꯑꯗꯨꯒꯨꯝꯂꯕ ꯏꯃꯨꯡ ꯑꯗꯣ ꯏꯃꯥꯅ ꯌꯥꯖꯩꯌꯦ꯫ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯟ ꯂꯩꯕ ꯏꯃꯥꯗ ꯇꯥꯛꯆꯗꯨꯅ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥ ꯊꯝꯖꯕꯤ꯫ ꯄꯣꯠ ꯂꯩꯅꯅꯕ ꯂꯧꯊꯣꯛꯄ ꯃꯇꯝꯗꯁꯨ ꯏꯃꯥꯗ ꯇꯥꯛꯂꯒ ꯂꯧꯊꯣꯛꯇꯨꯅ ꯂꯩꯕꯤ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯤꯖꯥ ꯑꯗꯣ ꯏꯃꯥꯅ ꯌꯥꯖꯩꯌꯦ꯫ ꯂꯩꯀꯥꯏ ꯄꯝꯕꯥꯜ ꯂꯥꯟꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯄꯣꯠꯅꯤꯗꯕꯤ ꯃꯄꯣꯠ ꯃꯤꯔꯥꯏꯗꯕꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯂꯥꯏꯐꯝꯂꯦꯟ ꯄꯨꯝꯅꯃꯛꯄꯨ ꯅꯤꯡꯖꯕꯤ ꯃꯆꯥ ꯃꯁꯨꯁꯤꯡꯕꯨ ꯅꯨꯡꯁꯤꯅ ꯋꯥꯔꯛ ꯋꯥꯇꯦꯝꯖꯕꯤ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯤꯖꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯏꯃꯨꯡ ꯑꯗꯣ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯌꯥꯖꯕꯤꯅꯤ꯫ ꯍꯨꯔꯦꯟ ꯍꯌꯦꯡꯒꯤ ꯈꯥꯛꯄꯤ ꯌꯥꯍꯧꯔꯛꯄ ꯃꯇꯝꯗ ꯃꯥꯂꯦꯝꯗ ꯂꯥꯏꯕꯛ ꯑꯍꯨꯝꯂꯛ ꯀꯠꯂꯒ ꯁꯣꯔ ꯂꯩꯕ ꯅꯥꯀꯟꯗ ꯈꯣꯡ ꯊꯥꯡꯕ ꯍꯧꯒꯅꯤ꯫ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯌꯥꯍꯧꯔꯛꯄ ꯃꯇꯝꯗ ꯁꯨꯝꯆꯤꯠ ꯅꯨꯔꯥ ꯎꯍꯟꯍꯩꯗꯦ꯫ ꯏꯃꯥꯅ ꯌꯥꯗꯕ ꯇꯧꯔꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯣ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯏꯃꯥꯅ ꯌꯥꯖꯕ ꯂꯤꯛꯂꯝ ꯆꯨꯝꯅ ꯆꯠꯂꯕꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯤꯅꯕꯤꯒꯅꯤ꯫ ꯏꯃꯥꯗꯤ ꯁꯥꯏꯑꯣꯟ ꯌꯥꯝꯕꯤꯅꯤ꯫ ꯇꯔꯦꯠ ꯆꯦꯡꯒꯥꯎꯅꯨꯡꯗ ꯂꯩꯔꯒꯅ ꯂꯟ ꯂꯩꯃ ꯍꯥꯏꯅꯕꯨ ꯀꯧꯅꯩꯗꯣ꯫ ꯐꯧꯒꯩꯅꯨꯡꯗ ꯂꯩꯔꯒꯅ ꯐꯧꯑꯣꯏꯕꯤ ꯍꯥꯏꯅꯁꯨ ꯈꯪꯅꯩꯗꯣ꯫ ꯂꯦꯝꯂꯩ ꯉꯥꯀꯣꯝꯅꯨꯡꯗ ꯂꯩꯔꯒꯅ ꯉꯥꯔꯩꯃ ꯍꯥꯏꯅꯁꯨ ꯃꯤꯡꯒꯧꯅꯩ꯫ ꯂꯥꯏꯖ ꯏꯁꯤꯡꯅꯨꯡꯗ ꯂꯩꯔꯒꯅ ꯏꯔꯩꯃ ꯍꯥꯏꯅꯁꯨ ꯈꯪꯅꯩꯗꯣ꯫ ꯂꯥꯟꯕꯨꯡꯗ ꯂꯩꯔꯒꯅ ꯂꯥꯟꯒꯤ ꯃꯕꯦꯝꯃ ꯍꯥꯏꯅꯁꯨ ꯈꯪꯅꯩꯗꯣ꯫ ꯅꯣꯏꯅꯨ ꯊꯨꯝꯈꯣꯡꯅꯨꯡꯗ ꯂꯩꯔꯒꯅ ꯊꯨꯝꯂꯩꯃ ꯍꯥꯏꯅ ꯈꯪꯅꯩꯗꯣ꯫ ꯊꯕꯛ ꯁꯨꯐꯝꯗ ꯂꯩꯔꯒꯅ ꯁꯤꯜꯂꯩꯃ ꯍꯥꯏꯅꯁꯨ ꯈꯪꯅꯩꯗꯣ꯫ ꯋꯥꯛꯆꯤꯡꯒꯤ 12ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯏꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯏꯔꯥꯠꯆꯔꯕꯗꯤ ꯑꯅꯥ ꯑꯌꯦꯛ ꯂꯩꯇꯦ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯄꯥꯟꯕ ꯑꯣꯏꯖꯩ꯫ ꯅꯤꯡꯖꯕ ꯇꯧꯖꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯁꯃꯨ ꯃꯥꯏ ꯄꯥꯛꯆꯕ ꯑꯣꯏꯖꯩꯌꯦ꯫ ꯊꯥ ꯄꯥꯡꯈꯠꯂꯛꯄ ꯃꯇꯝ ꯊꯥꯅꯤꯟꯗ ꯄꯨꯌꯥꯒꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯥꯖꯕ ꯃꯇꯝꯗ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯀꯣꯛꯆꯕ ꯑꯣꯏꯌꯦ꯫ ꯍꯩ ꯍꯌꯥ ꯍꯌꯨꯝ ꯁꯤꯗꯕ ꯃꯄꯨꯅ ꯌꯥꯏꯐꯔꯦ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯌꯥꯏꯐꯔꯦ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯟ ꯈꯨꯔꯨꯝꯖꯔꯤ꯫